Imes Paudamiyang tabiribasingbu ahan magtada binitana taramnok sa bagaloyana kurumjari. Hauzik Paudamasigi maroyo pau thamjari. Angang sing nangasi lauriba pirepna India gi lakadaba khongsat lepkadoribani haina President Draupadi Murmu na haikre. Mafam kayada angang singi numit pangthoknakre. Si hingansi anoba mirolna anoba manglan kaya purakli. Ngasidi technological and information revolution gi matamni makhal kaya gi domestic social and environmental gi wafam singi maramda angang sing phajana bhab tarabani technology chakulak pagloyena knowledge and information makoi kudom bide leirabani angang singda asumbagi mamal khangan ba maru oi aduga ekhoina su angang singdagi maya matamba yai angang singda India chakhona bagidama achoba manglan kya mangadabani haina su President Murmu na pautak pikhi Thawai waba yauduna mathau tawnaba President mahiroi singda haiki makoina ngasi loriba warepna India gi lakadaba khongsat lepkadoribani hairi ngasi India gi ahanba Prime Minister Jawaharlal Nehru gi mapok numitpu Children's Day haina palan tawribani ngasi November 13 angang singi numitka mari lena Child Welfare Committee Kaksing District ki tongan pham ahum da leiriba mama mapa amasung kana lejadraba angang singi leifam orphan home singda koina satuna angang singda kudol pot amadi asa thak piduna angang singi numit pangthok pagaloyana yaifa thaujal pibada amadi home asigi phibam yengsinkhre ngasi khongcha duda Deputy Commissioner Kaksing Somorje Salam District Child Welfare Committee Kaksing Chairperson Naureng Kumari District Child Protection Unit Kaksing District Child Protection Officer Konjengbam Anita SDPO Kaksing Gichandra amasung District Child Welfare Committee Kaksing staff singna saruk yaduna angang singa wari watai sanaduna angang singu puning thogat pikhi khongsa aduga marilena DC Kaksing Somorje Salam na paumi singda phongdokhibada Kaksing District ki oina leiriba orphan home singa sida ngasi angangi numit asida angang singa si unaduna makhoida asamba kudol posing piduna makhoina leiriba mong matawadusu yengsinba chatpani angang singa sida District Administration Kaksing amadi Child Welfare Committee Kaksing maikai dagi makhoibu puning thongna hapiba oina makhoibu unaba chatpani phongdokhi Amaromda Kudeng Thabida Laiba Kunchuba San Raffles Post na susinduna Post asigi Ekoi Campus tasu Kudeng Thabi Village ki school gi mahiroi shingi oiba Children's Day gi tharam pangthokre Tharamaduda Kudeng Thabi 20 AR gi Post Commander na angang singda phaba pokta kaya pibagaloyana angang singda asamba kudol tamduna amadi chana thakna polong kaya su pikhi hairi Moreda laiba St. George High School dasu angang singi numit tharam pangthokre Tharamaduda Principal Reverend Father Joseph Dal Vice Principal Father Anthony Shen Sisters Oza Singh Sarukyaki angang singna makhal mathel gi tharam kaya pangthokki loina school asigi angang singda humphuma tharak subai inter district Subroto Mukherjee football inter school sports meet amadi annual school meet da makomathang tarakhraba angang singda prize khusina bagaloina acha thak athoma hawkya harau taramna chaminaki hairi Ngasigi St. Dominic School Paitol na sinuna Children's Day Camp Prize Distribution 2022 St. Dominic School Tamenglong District ki Paitol Village ta su pangthokre Tharamaduda ADC Jiribam Jamson Hangshing MCS ST Dominic School Paitol Reverend Father Jos Waiti amadi Women Society Paitol gi President Elizabeth Naichong Khongchaina Chief Guest Function President amadi guest owner oina sarukyaki Ngasigi Tharamasida Annual Sports Meet 2022 gi prize su yenthoki Amaromda Child Welfare Committee CWC Jiriba amadi District Child Protection Unit DCPU Impal East Jiriba anina siduna nongmagi oiba Protection of Children from Sexual Offences POCSO Act 2012 amadi Prohibition of Child Marriage Act 2006 ki awareness program pangthokre Tharamaduda CWC Jiribang Chairperson Mutum Maipaksna Singha Judicial Magistrate First Class Jiribam Boni Laishram MJS amadi Lalpani High School gi Headmaster Y Jiban Singhana President Member oina Dice the Phongki POCSO Act amadi Child Marriage ki matangda school gi mahiroi singda kupna khangan bikhi
Glory Children Home Thamna Pokpidasu Act Together for Self-Friendly Community haiba thimda Children's Day gi thoram pangthokre. Moirang SC Glory Children Home Thamna Pokpi Campus da District Child Protection Unit Bisnupur amadi New Life Foundation asina pangthokiba Children's Day gi thoram aduda Child Welfare Committee Bisnupur gi Chairperson Rebati Rahman, District Child Protection Officer Bisnupur and Nandashyam, Childline Bisnupur Director Dr. L. Pisha, Mangolnganbi College Ningthokonggi Associate Professor Asem Sanu Belorbatina Athoba Mitungla oina saruk yaki. Drug abuse among teenagers causes and effects. Come observation of National Children's Day haiba hiram singda nongmagi oiba legal awareness program National Legal Services Authority gi miyang makhada Manipur Legal Services Authority amadi District Legal Services Authority anina punna sinuna Moregi Court Complex ta pangthokre. Hariba Taramadda Mangalaibi Sharungbam Judicial Magistrate First Class JMFC More Osukumar ASP Law and Order More Bisesori Lawyer Amadi Dr. Nurul Habib MO PIC More Nasaruk Yaduna Taronga Marilenaba Wapam Singh Pongdoki Aikoigi Akoibegi Pibam Luna Nana Tamduna Tungi Yumbirel Orakadoriba Angang Singbu Machamau Pana Tinjang Kaijang Dina Taminasi Haina Singa Makhalekai Welfare Club SMW Shigi Treasurer Muhammad Jiol Rahmana Miyam da Apel Torokli Wapamasing asi Lebak Sin Matungna Pangtok Nariba Angang Singi Numit Palanga Marilena SMW Sino Sino Yairipo Singa Sangai Lerekta Pangtokiba Social Service Kamamada Muhammad Jiol Rahmana Pongdokibani Mahana Hai Apaba Tangdu Laitaba Kunayama Sembada Angang Singbu Machamau Pana Tamba Tangai Fade Apaba Lari Haiba Mahero Emma Ohen Bada Makoibu Tinjang Kaijang Daba Masamau Pana Tamba Matau Tai Pongdoraki Ngasi Asa Worker Sampanagar Jiri Bamnasin Ahan Boina Sampanagar Primary School da Village Health Nutrition Day Pangtokre Tharmaduda Dibong ZPG ex Pradhan RK Dobinchana Yawal Club Sampanagar President and Manikanta Madi ICTS Jiri Pangit Supervisor CS Umilana Chief Guest President Madi Guest Honor Oina Sarugaki Children's Day Gamale na no Pokpada Ngairiba Angang dagi horaga sahi ani phawbada leiba angang sing amadi sahi ohum dagi manga phawbada leiba angang sing yoiba wet competition pangthokhiba loina sahi manga phawbada leiba angang sing yoiba chaireng competition ju pangthokhiba competition da ahan bani shuba madi ahum subagi manasu khusinaki Manipur Pradesh Congress Committee na sinduna Bharat ki ahanba Prime Minister Ramba Pandit Jawaharlal Nehru gi Cham Kuntrahum Direct Suba Mapok Kumon Imphal gi Congress Bhavan da pangthokre Tharamadu Laikhidraba Pandit Jawaharlal Nehru gi mitamda laisu katuna ikai khunaba utkre Tharamasida Hanagi Chief Minister CLP leader Oi Bobi MPCC President K Megasan Dramadi MPCC gi office bearer ke Anasarugyaki Tharamadu Wangaduna Hanagi Chief Minister CLP leader Okram Ibobina Phongdokibada Laikhidraba Prime Minister Biramba Pandit Jawaharlal Nehru Bharat ki anoba architecture ni haina miyana thajanari mahakna Bharat ki Prime Minister oibada Bharat ki chakot tharang paikhatpada natana malengi chakot tharangi thabak kaya paikhatlami amadi Bharat bu super power oiba ngamli haina su phongdoki Ipuna mangna masak khangaba Pandit Jawaharlal Nehru asi Bharat ki anoba Bharat asi semgat anoba Bharat amang asi Bharat asi Prithvi ki Shakti lairaba Leipak singgi manungda super power ama oir ibase masigi maruoiba foundation haibada yumphamji Pandit Jawaharlal Nehru na ek Prime Minister oibadagi sembiramba haibatare mana thambiramba pibiramba magi contribution mayam aduna Prithvi punamakna mahak asi anauba Bharat ki modern architecture ni haiduna Prithvi punamakna sakhangna biribani Manipur ki Cooperation Minister Nemcha Kyugena Lamphel Patalaiba Cooperative Complex ngasi Humpumapan Suba All India Cooperative Week Celebration 2022 hawdokre India Address 75 is to growth of cooperatives and future ahead thimda amadi ease of doing business for cooperatives GEM and export promotion haiba topic ta pangthoki batharamani da Minister Nemcha Kyugena thebe mitunglen oibagloena Manipur State Cooperative Union gi Chairman L. Tom Pichat number Thoramapu Additional Chief Secretary Corporation P. Wi-Fi IS Amadi Cooperative Societies of Manipur Registrar Arambam Valentina IS na kanami tunglan sin oiki Athebe mitunglen waron period Minister Nemcha Kyugena
Primary Agriculture and Credit Cooperative Societies PACS ki mathau ningthina tawba ngamnaba computerized tawbagi thabak kana chathari Manipurda cooperative movement mapangang kangkha naba amadi chakhanaba cooperative society punama amadi stakeholder singda hijackhi Masi aina request tawini bari nahan dauna takki ba matangda tobo gumena kone tawrak bari mathangdari bylaw sim almost Prabha Male Center the Mixazina. Mayam si bylaw sim naga strict na handle to bani hai basi magi puthangda lotion krebanina. Mani po si koy pangsan sana ba yara roy. Leader ni hai na leader khakta oining ba activities re ba. Paisa khakta uba thabak dijin ba. Asi gumba si oi gum share si masi mayam da hai janinge. Lai raba state oibana art and culture thawai yaujaba sports telengana chauna mateng pangba ngamde masa masa tagi hona jamal na mai paklaba sing puning thoga panatana kari shu tawba ngamde haina wangkhai kendri MLA Thangjam Arun Kumar na haikre wafam asinga si artist training cum education research center attract Imphal na sinduna GM hall da pangthokpa mapalak suba state level song competition 2022 hodopagi athoiba mitunglan oina saruk yaraduna mahakna phongdokhibani Preliminary round oina miyo yankhai marina saruk yaduna pangthokiba laisoi isai sangdamna baduda mahana makhatana hai isai haibasi miyo bagi punsiga thadokna ba yadraba mari leinai lai raba state obagi mathakta choba company leitabana sponsor tobagi chang watli sports amasong art and culture chakkhana ba hona jaduna lakpani isai tamjariba mahiroi kya ge platform pibiduna makhogi talent utpham piriba si thaganingai ni chenja chongjariba kya sigi maraktagi hona ba kanba kharatani mithoi mihanba oirakadoriba si Sangdamnaba sa yauriba khudimang mai pake hairabadi thona phana kana honaba changi profession khudimang dedication yauna honara matungda mai pakiba ngangtani lenga asna su art and culture chakhotnaba angamba thakta honari haiki Khongjel yana seliba matangi ahongba kayagi marakta miyoiba aikhoigi wakhalda potlung kayana stress Henga handuna suicide tawbagi chang henga hali suicide ki chang hanthan si hairabadi psychiatric expert sing consult tawduna wakhal gi stress lokthok patangai phade haina health minister Dr. Sapam Ranjan na phongdokre National Mental Health Program National Health Mission amadi Director of Health Services na sinna Psychiatric Department RIMS State Tali Manasel hangdopagi tharamda minister na makhata na hai COVID-19 na chawrak na sahi ani makhairom asida miyam da pikiba sai thengna aikhogi wakhalda chawba ki ba madi adumak lehodaba natte nakalabarom da competitive oiba wall asida ningba kaiba maithiba thengnarakpa matamda miyoi kya amadi suicide phawba tawi pumnama si khangna aikhoina yengsil hodabagini maramasna stress asi pikpa natraga chawba khaiduna aikhogi wakhal khanbagi pattern asida irregular oiba ama laklagadi psychiatric expert sing tanabiu psychiatric doctor consult tawbada ikaiba hangoiba phawbiganu matam chana layengbana thawai kaya kanba ngamgadoribani phongdokki ngasigi tharamadda health services ki director Khoirom Sasi Kumar Mangang RIMS ki director L Ranjit National Health Mission ki state mission director Somojit Ningombam amadi psychiatry department RIMS ki ISOD RK Lenina mitunglan sing oina saruk yaki sida laminda through a telephonic consultation because the most important part of the tree the roots to them roots too if we not take care of the roots to manu buddha hasna mari mari growth mari beauty ultimately India se tungda kari oirakadagi haibasi ngasi class ta phamliba mahiroi singda lei haina RIMS ki director Professor L Ranjit Singana phongdokre Department of Pediatric and Preventive Dentistry Dental College RIMS Imphal sinna pangthokpa the National Pedodentist Day gi tharanga marilena athoiba mitunglang world period na mahakna hai laikhidraba hanagi President APJ Abdul Kalam na hairamba Future of the nation depends upon the quality of the primary education asi yamna sumlabo wa phamani loyana haurakli bangang sing welfare health amadi care loba habasi mama mapa oiba khaktana tana masi aikhoigi thodang yamna chawi phongdokhiba loyana ngasi pangtholiba painting competition asisu angang singda hena kanaba ama oigani haiki
Ngasigi Tharamadida Professor B. Pravin Reddy, Principal Dental College, RIMS, Gurumayum Boni Sharma, renowned actor Rajkumar Budimanta, renowned artist and Khetrimayum Sarat Singha, renowned artist na Mathang Sina Tharam Mapu Amadi Akhanda Mitunglai Oya Saruk Yaki. Painting competition da makong mathang takraba mahiroi singda mana mathum singsu yentoki boloya da ngasigi Tharamadida sponsor Torakiba Singbusu Asamba Khudol Pidnai Kai Kumnaba Utki. All Manipur Health Services Doctors Association demand Nipal Taladuna, Manipur Lengata Sangsiliba Kungjang Sagatuna Kaksing District Damathau Toriba, Dr. Shinangasi District Hospital Kaksingi Complex da Wakami Pampang Kray, All Manipur Health Services Doctors Association Lamjing Makada, Kaksing District Manungda, Mathau Toriba Dr. Singa Saruk Yakiba Wakayim Pamaduda Saruk Yaramba District Surveillance Officer Kaksingi Thaupuriba Dr. K.S. Gopesor na Paumi Singh da Phungdorakpada Dr. Singa Taliba Demand Singa si Dr. Singh Khaktada Natana Tungda Lakadaba Dr. Singa Madi Miyamda Yamna Kana Gadaba Demand Singni Demand Singa Dudi 1982 dagi chanaduna lakpa maung maril naidaba Dr. Singhi line of promotion is sana kanglon assist hemdok piu Dr. Singhi retirement sahi humpumanga pawba sangdo hanbiu health sector marigi apun bagi director general ma thambiu 7 pay commission PBU Dr. Singhi transfer and posting policy mapung phanasana hanbiu seniority gi matungina grade kabada hana lekiba policy sana hanbiu health services rules 2020 implement tobiyo madi risk laiba mafam singda posting tariba Dr. Singh special allowance Manipur lengana PBU haiba sini haina phundorakhi Kaksing District Protection and Development Committee KDPDC Head Office Kaksing nangasi Manipur Kisi Minister N. Biren Singhada District Boundary Sing Matang Dalengana Loriba Pirepu Thagaladuna Hauze ADC Singh Sathariba delimitation process ta Matang Kunyadagi Sayan Aduna Laglaba District Boundary gi issue asi Chief Minister N. Biren gi dynamic oiraba leadership makada palibalenga asna asset pa Pirep Amagaloyana Yasinaba Waration ama Purak Lagani Haibagi asset pa Thazaba Tamli Haina KDPDC na Manipur Kisi Minister da Pising Kibaserol Amada Hairi Zero aduna makha taraduna waroi sansi purakpada Kaksing district ki oina Kaksing district ki revenue jurisdiction manungda leiriba yum sing khul sing sathariba ADC sing delimitation process asida topa district ki maming pansinduna manung chalan khidana ba darkar ba thabak thoram sing paikhat pina ba haijari haina zero aduna makha tari amaromda Joint Non-Government Voluntary Organization Kaksing Thadorak Paserol Amada Manipur Lengana Manipur gi lambi thong phagahan bagi pandamda Manipur da lairiba National Highway sing sanga sagalak pagi asida khamai ke gi maroi lambi ama oriba National Highway 137A Imphal dagi maya Imphal phawraga Kaksing lamkhai phawbagi National Highway asi athu matamga chunana sanga sagat piu haiduna haukiba June tang taruk lisingani kunithoida Nitin Gadkari Union Ministry of Road Transport and Highways Government of India da Jangbo na chithi thaduna taksinki masigi mahi oina Nitin Gadkari na awang nongpaki state sing amasung Sikkim da paikhaliba National Highway gi project sing revise tongnabagidama numi humni khongchatta Guwahati da leiringaida kilometer 95 sangba Imphal dagi maya Imphal phawraga Kaksing lamkhai taba National Highway 137A Pep shoulder yauna 2 lane gi thakta senga sagana bagidama lupa crore chamapan taragi sampama ayaba pibi rakhibagidama jangbona Union Minister Nitin Gadkari Chief Minister N. Biren amadi marilenaba official khudingbu thagatpa phongdorakli Seroladuna makha taraduna hauze sem sabagi thaba sathariba National Highway 39 gi Kaksing lamkhaidagi wangjing phawbai lambi paring asida road divider yaudabana yamna toina accident thoktuna miyoi kyagi punsi mangkre maramasna wangjing dagi Kaksing lamkhai phawbagi lambi asi road divider Yahon Binaba Praja Miyangi Mahutchilaga Jangbo Kaksingna Union Minister Ministry of Road Transport and Highways amasung Chief Minister Manipurda ngasi Serol Singh Pisinduna taksingkre hairi Pagi param thirasi pugi puram khanglasi ipa laidi ahakpa ipu lai arubabu thirasi isagi laining khanglasi sana mahi laining na yaifare haiba pandamda sana mahi laining salai Kaksing Malia Pham Palcha lising hom jamri taramanga meragi marini chanba saichatna September 13 kumjali singin taratreta saphongduna nomaijing khuding satharakpa yaitin gi thoram ngarang numidang Kaksing sumang lekai da leiba khanongpok Kanglei Thijillo Panthaibi Sanglanda Pangthokre
Pena asaiba mayalambam Lalichandra amadi Naurem Malanganbana Laisemba Laisembi Ipa Imabu Saithaba Penagi Sayek Saktuna Haudokiba Taramaduda Salai Kaksingi Luching Purel Mangangsa Rajena Miyam the Pondokibada Aikoina Aikogi Iek Laina Mitoki Mayek Bengali Mayekpo Aikogi Iek Tongna Matam Sangna Sinaduna Lairure Adubu Ngasidi Aikoi Mikap Tolaktuna Aseng by Kogi Iek Adu Sinare Mato Suna Aikogi Pai Puna Tambiramba Aikogi Maite Lining Sanamai Lining da Aikoi Puna Amuk Hanjeminaduna Hena Sakapa Taxika Sinaiba Ahalaman Bunung Shiba Lamda Amo Oinaba Hona Minerasi Pondoki Constitution of Panchayati Raj Institution ki members in the Piriba right sing da lenga na kuting jilak panatraga singna rakpa matamda PRI members na su court ki mateng loduna thengnaba ngambagi thongna leiba mathok tai haina sana leibak pause gi editor Hemant Kumar Ningombana phongdokre Wapamasi Taruk Shubha General Panchayat election matam Sana Pangthok Tabamadi lenga na phan matam sana thadok tabagi matangda Manipur State Panchayati Parishad na Sinduna Porompata leiba Panchayat Bhawan da pangthokpa nomagyoiba kanana bagi tharamda resource pasama oina saruk yabada haikibani Thoramadu Hemant Kumar na Makataraduna Pazaraba India Constitution ki Makada lebak asigi Kungangi lam singbu chakhat thorangi lamda hena kumang saksanaba local self government asi linkhalakibani adubo lamda masigi oinadi hairiba local self government asi yauriba PRI members singi marakta member ayambana thabak ama tawbada minister MLA sing yaka khakte yenglaga thabak tawruba amadi makhoida napnaba hotnaruba dugi mahaina ngasidi PRI members na mating laina thabak tawba matangamlaktre masigi mahayoina center na MG Narega gidamak thadorkraba yamlaba sampam sing amadi 15 finance ki sampam sing stelengana thadok tabada ngasi phauba thongna phana lawba ngamdri haibana sing wafam kya phangdoki ngasigi Manipurda leiba tongan ba PRI members sing saruk yakiba khanana bagi thoramaduda social scientist Dr. Danabil Aishram MUG associate professor Single Maisna amadi HRLN gi director Rakesh Mahobam na resource pasoina wangangki Malengge opam keda pangthokna bagum Lions Club of Thobal na ngasi World Diabetes Day gi tharam Thobal Mela Ground community da pangthokre Thoramadu da Lions Club International District 322D gi District Governor Lion Dr. W. Gopi Mohan Singha District Global Service Team Coordinator Lion Joy Oinam Lions Club of Thobal gi President Lion M. Nabasandra Singha na athoi mitung singoina sarugyaki District Governor Lion Dr. W. Gopi Mohan na Thobal wang matabadagi mahiroi singi oiba rally ama lamthaduna hodokiba thoramuda district chairperson Lion Dr. KSS Manglemna diabetes layong gi matangda resource person oina wangangki mahiroi singoiba quiz competition gi thorammasu pangthokpagalena diabetes detection kya amasu pangthoki Athe meeting oral period district governor Lion Dr. W. Gopi Mohan hai diabetes haiba layong study Yariba makai aikoina ngathokduna thamsi haiba panda amada Lions Club na ngasi thoramasi pangthokpani haina phongdoki Suspension operation sugi marumda lam khopsin ba khudak te lepu anoba kul maming thonjin ba yaroi amadi district boundary sing nakhai sengalu haiduna Imphal West district manung chana leiba kangsuk kharangi miyamna waka khongjang changsin khre waka khongja du da stop land encroachment with Sioux Arm Grove stop British colonial policy Sadar Hills form district boundary commission withdraw renaming of villages hayan thaba placasting kasu paiki loyana Akhangloi singi maikaidagi Imphal West Kangpopi district Sadar Hills ki area demarcate togodabani sugi marumda lam khopsin bayaroi Sadar Hills haibasi colonial policy ni haiba kholau kya su lauki ngasigi waka khongjang adugi matangda social development association kangsu ki hanagi secretary TS Devena 57 Khangsul Khulamadi 59 Kharang Koireng Punsilaga Khangchum Chingkhong haibani miyamna Khangchuk Kharang hairaga khangnabani Kulasi Imphal West District ki manung chanbatan tana Sekmai Assembly Constituency ki manung dalai sugi marumda lam khopsin bayaroi Kulasi da kunjasuna kulgi mafam singda chatokosin tawba amadi hingnabagi honabada kulai paiba su dalaiba singna Tengkhang kayada aki akhang piduna leiri masi lengana miyeng sangduna athubada lephallu miyoi kharana Anoba kul maming kya thonjiliba si kudakta lekudabani singi office sing Kulasi ki mafam singda sajilak pasna leminari ba singi marakta pamdeba thodok thoknaba maru hunbaga manare maramasna lengana athubada miyeng sangduna lokhapam thokpa thabak lokhot piyu haiki
Haryana ki Hanagi Governor Masung Bihar Legislative Assembly ki Speaker Oiramba Dhanik Lal Mandal Chandigarh da laikhidre mahak sahi maudra sukre. Haryana Governor Bandaru Dataria Masung Chief Minister Manohar Lal Khattar na laikhidraba yampham dai kai khumna bautki. Governor Dataria na Mandal na laikhidabada thamoi shona wa phongdokli haiki. CM Khattar na haikibada Mandal bu able politician, administrator amasung social worker amoina ningsingduna leiragani. Mahak laikhidabagi pau tabada yamna waki Dhanik Lal Mandal lisang japa maudra amasung lisang Mamapan Maudra Mangagi Marakta, Haryana ki Governor Oirangki, Bihar CM Nitish Kumar Nasu Matamada Bihar ki Speaker Oikiba Mandalna Laikidabada Awaba Phongdoki. Mahaki Aroiba Mathong Mangam State Honor Galoyana Pangthokani Haina Nitish Kumar na Phongdoki. Bihar ki Madurbani da lisang jampang kuntra intogi mas kuntra da pokiba Mandal Bihar Assembly da tam ahum lakaki lisang jampang putere da mahak Bihar Assembly Speaker oiki lisang jampang humdra tere da mahak Lok Sabha ki member oiki MOS for Home Affairs su oirangki. Haujarabada maroy pa mukana pijari. Angang sing nangasi lauriba pirepna India ki lakadaba khongchat lepkadoribani haina President Draupadi Murmu na haikre. Mafam kayada angang singi numit pangthoknakre. Cooperation Minister Nemsa Kibgena humpumapan suba All India Cooperative Week Celebration 2022 hongdokre. Kaksing District ta mathau toriba Dr. Singh Waka impham phongkre loyana. Haryana ki Hanagi Governor amasung Bihar Legislative Assembly Speaker Oiramba Dhanik Lal Mandal laikhidre. Ngasi gidi paudam pijaba matang solution jare miyang tabiriba singbu amuka na kurumjari.